ngasi numida weram phongkiba pandam pausi dana sumna report tawri Moreh gi mafam manida Kuki militant singa numai kapnabagi thaudokta security personnel manga sokle Moreh da Ahenba Force thajinkhre parks and operations sathari sapsana thengnagani chief minister ngasi ayuktagi horaga Moreh gi tuan ba mafam singa Kuki militant singa masum combined security force ka numai kapnabagi thaudokta security personnel nipan aso apanangkhre kapnabagi thaudok hojiksu leptri hairi Press na pangba pau dengan si ayuk pung taruka makhairom tabada Moreh Ward number 7 gi manung sana leiba kanan bank amadi sabang phai village ki akwebada Manipur Police Commando BSF amadi Gorkha Regiment ki apunba kangbu amana patrolling satlingaida Kuki terrorist oigani singnaba singni ambush tawsalakpadigi nakalani gi marakta akan mamona kotonakre Amaramda Moreh Ward number 9 gi Moreh College manakta leiba Sikkim Bank area da security force amadi Kuki terrorist singi marakta kutonakhiba du KNA UKLF KNAB Burma amadi United Tribal Volunteer UTB na satrak poiram be heri kutonakhiba duda hauzik phawi oina commando personnel manga amasu BSF ohum sokle asokpa commando personnel manga gi manungda mari amagi masak maming mari khangle makoi eduri yari pok toptagi maibam thoiba sei kuntragani thoi abokpa M Rabi Kodom pokpi mayai lekai digi sabungbam heroji sei kuntragani pan apokpa CS Biren kamai gahemnung sai nipu apokpa leikidraba mazapau amasum luang sangbam digi mangsa tabam Prem Kumar sei kuntragamang apokpa tolen kawi aduba BSF ki asokpa personnel ani amagi maming phangbangamdri Soklamba security personnel singadu helicopter puraktuna Imphal makhatana laying sathari hari Makoi nipan gi manungda commando personnel amaga BSF personnel amaga gi phibam luna lei kapnabagi thawdo du da Kuki terrorist singi maikei degi yamdrabada Miyoi ni siram biyai aduga Miyoi mapan henna Soklamba ya hedi amoramda Moreh gi kapnabada soktuna rims da pukolakraba commando personnel manga gi manungda mari amasum BSF amagi phibam chief minister nongthomam birena ngasi hospital laktuna haktengna yengsinkhre BSF ahum sokpagi manungda rims ta pukhalakhiba personnel adu 192 suba BSF battalion gi head constable oiba Rajasthan ki Ravindra Kawi hari lengaki minister singamadi BJP Manipur Pradesh ki president yauna lakhiba yengsan megi khongsat aduda chief minister N Birena Paumi singda hai Moreh da ngasi thokliba thawdo asida bulletproof vehicle fausinduna nomai maruna panba personnel yawi masina Kuki militant singasina matik chaba sophisticated oiba khulai sing sizinari haibigi mayek senglaba khutam hore Moreh da hauji state amadi central force na thibu humigi thabak sathabada natana reinforcement tawkibasu lairi asiguma thawong sing asida mapalamdagi sangsilakpa Myanmar mercenary singi khut yaromgani haibigi singnabale laingaki maikei digi thawong sing asi sapsana thengnagani center ga pau phaunaduna state amadi central force na hauji Moreh da puna operation sathari anisu chief minister na phongdokhi nakala maromda Kuki militant singna attack sathaduna Moreh da mathau tori state force amadi central force marakta aso apan yahon kiba dubu yaningdaba phongduna Moreh digi lanjenaduna wangjing amadi Lamding Higher Secondary School laribi inmate sinanga si ayu wangjing akoibada protest rally satkredi Amaromdana Lilong Singjau to Nomai Kapaki Tagdokta Miyoi Mari Sire Taramari Sole Senaba Sing Punkunga Marigi Manunda Fanaba Matam Thakre Apaspat Hamzilla Patola Badi Logi Wang Bada Kulai Pairaga Tabak Satariba Singna Taudang Pugadabani, Chief Minister Hayang Ayuk Pung Mangadagi Numidang Pung Tara Papa Curfew Komtokle Thawbal District ki Lilong Police Station ki manung sanma Lilong Singjau da ngarang numidang pung tareram tarakpada kulai paiba masakang daba singna kap thorakpa numai maruna panbadagi Miyoi mari sire taramari sokle sakang daba singna tonglakpani haiba gypsy mari mafam adugi miyamna maithaki thawdo asi thokraba matung makhatana pamdaba thawdok sing thoraktanaba Manipur laingakna kudaktagi Tampaki district singda CRPC 144 gi makhara curfew thamlaba adu ngasi athengbada tholakpa order amagi matungina hayengi oina curfew kom thorakre thawdo osigi matangna phangba pauna hai ngara numidang pung tarer khar helakpa matamda gypsy tongduna lakpa Miyoi khrana Lilong manungna sanglaktuna nomai kap thorakhibani hari nomai kap thorakpadigi mafam adura leramba Miyoi singaduna sakangdaba singna tonglakpa gypsy mari mai thaki gari mai tharaba matung sakangdaba singaduna nomai kaptuna mafam adurigi khonglei thuna senki hari sakangdaba singaduna nomai kap thorakpa aduda nomai maruna panbadagi Miyoi ahum mafam adura laikidabani Miyoi amana
Nur Hospital Pukalakpa Matung Laikidabani Hari. Taudo Odra Laikidrabasing and the Lilong Singjau Digi MD Sirajuddin Makak say Yankagamanga Apopa Laikidraba Rahazuddin MD Azad Khan Elias Apikpa say Kuntragamanga Apopa MD Nuruzaman Makak Mayum MD Dawood Khan Punre Mayum say Nipu Apopa Laikidraba Zalauddin Amadi MD Hussein Makak Mayum say Kungamanga Apopa Laikidraba MD Habibur Rahmani Taudu Odru Soklamba Miyoi Tarag Homdoiduna Lilong Singjau Digi MD Sarab Ras Makak Mayum say Kun MD Amirang Hussein Makak Mayum say Taragamanga MD Alauddin Makak Mayum say Nipugamanga MD Kasim Ali Elias Amuthi Makak Mayum say Kuntragamanga MD Faris Khan Makak Mayum say Taraganipan MD Arif Khan Usam say Taragamari MD Musa Kulakpam say Kungamanga MD Hassan Makak Mayum say Kungataruk MD Islauddin Yumkhaibam say Kuntragamanga Lilong da Mamang Digi MD Nazir Makak Mayum say Kungahomdoi Lilong Singkham Makhadiki MD Musarab Singamayum say Taragomdoi Lilong Dolai Thabidigi Maulana Abdul Razak Mairamayum say Kuntragatret Lilong Haurebi Makhalekai Digi MD Firoz Yumkhaibam say Kungamatoi Lilong Digi MD Nurul Huda Elias Baharul Ipamayum say Taragataruni Solo Miyoi Singasi Ras Medisti the Lakanari Nakalamaram the Ras Medisti the Lakanariba Asok Passing Haking and Ying Siladuna Minister Nangtomam Berena Pamushing High Housing Manipur Manunda Loneyada Bamawonda Kulai Pai Satariba Tabaktoram Singasi India Langana Uraga Lamdamasiki Miamna Pamnadraba Apaspa 1958 Tamzilak Patulabadi High River Miyoi Singasina Taudang Pogodavani Mapandagi Pirakpa Sapun State Sibutugaina Bohonaribasi, Mayonaribi State Forcing Reinforcement of Wamadi, a Ahenba Kusuklai Pina Bohonaringa, Sarah Sida, Ikoi Masil Gimerak, the Amagamaga Nungsina the Navasiliba Silevactivani. Low Bukuta Pai the Navasiam Apple Tokibagaloina, Sing Nabalera, the police Natragana Mari Lanava authority the Waka Navasumana Fondoki. CM High, Lamdamasi House Yam Lubat and Pamama de Ladivani, Yanabamasa Kanga Ikoi Tabak Tavusungani, Kuta Ein Pibagum, Towning Bura Tawiga Hainavi Lepana Afaboygani. Irebak Iramdam Tugaina Bohona reversing Ting Navakimota, Ikoi Masil Gimerak Unchinabagum, Nungaina Dava Tolapaya, Tavaxing Torisi. Lengana accent Sapsana Lakolabadi, Waro Puronavakia Masu Yaunarakani, Kuta Kulai Piraga, Pilam Gumna, Sotawuna, Lan Mai Pakadavanati. Lan Mai Pak Harabadi, planning Amadi, strategiga, Loinana, Puna Amatu and a sanction do not hang them in a sangi. Ein Kutapai do not towning but a towing Hainaviasi, Toklasi, Maramama Hectada, Sing Navaka, Lerabasu Madi, and never authority the Poppy view, authority in Atumak, Sapsana Tabak Pekalakadabang Actani Hanesu, Set Minister Fondoraki. Nakalamaram the Taudo Sigi Matananga Sililong, Singjau, Manipurgi Tuan Basi SO Singi Mihut Sing Yauna, Miam Yoba Mipam Pangtoki Bagaluna, ZAC Singkhre, Miam Gimipam Maduna, Narangi Taudo, the Siena Basing Pungunga Marigi Manung, the Paduna Serak Pika the Venihava, Warep Yauna Tuan, Warep Taret Lokre. Warep Singadugi Manung, the Ministana, Taudo Sigi Matana, Mara Labasing, Dandi Pigani Hana Fondoki, Wapam Punkun, Nifuga Nipani Manunda, Pangtok Rabadi, Makataba Kongjang, Sanctionba, Case Asi Inai Sinagadabani, Lilong the Kwan Mapam Sindigi Kunagi Mayokta Labor Miyoi Sing, Yorakpada, Kanaguma Lup Amana, Watem Nimba Matamda, Laikai Club Amadi CSO Singi, Lucing Basing Lenava, Emeleda, Pau Pikadabani, Manipurgi Unity Amadi Integrity, Equipunamana Ngakna, Seminagani, Loinana, Taudo Sigi Matana, ZAC against mass killing ends, brutals, Ek Lilong Singzao. On the 1st January 2024, Hive ZACM Duna, Warep Tare Lokre, Amaram the Impal East, West Amasum Tawald, Matam Kaktana, Tamlamba Curfew, Hayang January Ahungi, Ayukung Mangadagi, Numidang Pung Tarafaba Comtokre. Adubu, Curfew Comtokling, Manung the Miyoi Mari the Yihena Punba, Wakat, Mipamnasingo Pambamadi, Mi Sokpe, Sibiaba, Kulaising Puduna Sepadi, Atimbagan Hadi. Ngarang Lilong the Tokiba Taudo Duga Mari Renina Makatana Pam the Taudoxing Tolaktanava, District Magistrate Sing the Impal East, West Amasum Tawbal the Ngarang Numidang Digi, Matam Kaktana Curfew Tamkibane. Amarum Lanjanari Singi Dam Glang the Tadrak was sent from Kanaguman Haina Toklam Labadi Lem the Tadra UCM. United Committee Manipur UCM Langol Union Relief Camp the Lady Bamiyoi Singama the Orphan Home the Lady Bahal Oirabasinga, Ningtam Saklen Samina Bagaloina, Indian Railway.
Catering Ends Tourism Corporation sponsor tawduna Corporate Social Responsibility Fund gi khutangda DNU Leaf Association Nelagi Protest Coordinator Ngangbam Robot na lusingduna makoigi maikei digisu kangkhal samaga kullom khudul tambagi thorampang dokre UCM Langol Unit na ningtham saklen tambagi loinana DNU Leaf Association Nelana temang lakhiba kangkhal saniga tara ahal oirabasing amadi relief camp gi inmate singda khudul tambagi thorampang thokpa duda UCM gi president Jai Chandra Konthawjamna hai Irang asina maram oiraga mayu maikei amadi maran matum maina tumna saktuna leifam leitabadagi lanjena duna relief camp singda sangjapam lauduna leiriba inmate singi lengakna nongmada Miyoi amada lupa samaga taraga mangagi sangna piriba senfam masigi matangda UCM na miyeng sanglagani inmate singi damak lengakna piriba tengbang asi kanaguma Miyoi khrana haina thoklamba thengnarabadi lemna tharoi masida natana irang asina maram oiraga singi napomda leiriba laufam singda lau uba ngamkidraba singi damak lengakna pirakliba senfam adu laupur singda sapsana phangangadaba naiki mangna makhatana hai ngarang lilong singjawda lebak thiba thoningdaba thaudok amada mitei pangal mari sikiba madi khara amana aso apan nangkiba adu UCM na makhoi imung mununggi awabda saru yari ngarang gi thaudo du kangluki irang nati masida Miyoi khrana social media da aranba wafam sandokpi gano masina thoningdaba thaudok tholakpa yai manipur gi oiriba phiba masida thoningdaba thaudok sing thoktanaba khotnamina saiki amaromdana lokesor boycott tawbagi khongpham handokadabani khunjasing Palace Volunteer Service BBS Kundrakpam AC na Kendra Sig MLA TS Lokesor boycott tawragani haina lauthokiba wapam numit mangani phawgi manungna sengdokta patholabadi Kendra Sig manung sana leiba Sagolmang Patlau Kewa Company amadi wakhongi khunja singna BBS hairiba lupasi boycott tawragani haina khul mari gi maikei gi thamakli wafam asiga mari lena ngasi Sagolmang Community Hall pangthokpa miyamgi mifam amada saru yakhiba Sagolmang Maira Paibilupki Assistant Secretary Sorakhaibam Beswarani na phungdokibada me ahumnigi hauraklibi irang asida ngasi phawbana masagi mayumakta phawba relief camp hangduna madi khulngak pasungna mating pangduna laklibi MLA amabu boycott tawragani hairibasi maram sade politics ki akubu miyeng man mongda MLA bu lana pauthokna ba honarakule thibani BBS Kundrakpam AC ki convener nongthongbam Bobby na boycott tawragani haina laukthoklibu wapamasi athupa matamda miyam khangna singdokadabana ki atopa pawmana Militant singi ka henba thawong athobuda center ki lusing basing da khangalagani Chief Minister Khulai paiba militant sing state force ki matakta attack sa tharakhiba thawong yamna lawbu loinana Manipur gi haujuk oiriba phiba masigi matangna center ki lusing basing da pawdam luna bi state lenga ki mihut khangbu ama athobuda Delhi da satlagani haina Chief Minister N Berena phangtokre wapamasi Border town Moreh da Ahenba militant sing sa tharakhiba attack amada state police commando manga sokhiwagi thawdok ka mari lena Chief Minister na social media da X thadorakpa word roll da phongdokhibane Chief Minister na hai mamang na amukta thokidriba mongna handak state force sing attack sa tharakhibagi thawong sing ase asoba national security threat ama oirakle state amadi central security force sing na phibam asi lakshna na ba akan mongna punna thabak paikat minari Manipur tangdu laita daba phibam ama ohenna na ba lepa laitana hotnariba militant sing asi lakshna ba gidamang apun ba security force sing na sab akan mathabak lokhatpa mathok tai haiki Chief Minister na makhatara duna haujuk oirakliba phibam asigi matangna khanana ba BJP state president A Sadayawna minister sing MLA sing party lusing basing amadi party gi karyakata sing yawba awang mathaki mifam ama pangtokuna Manipur irang sakatuna tangdu loita da ba phibam ama lehanana ba lepa laitana hotnariba militant sing asi thengnana ba akanwa miyeng mathau tabagi matangda yamna kumna khananai na kheba wafam thamkhiba loinana Manipur gi haujuk oirakliba situation asigi matangda center gi lusing basing da marik sumba wafam sing thamluna ba mihir kangbu ama athubura Delhi da satlagani amaromnana Fubada Miyoi ama sire chenaba taragani thoi kaksing police na fogatkre sahi nauribi nupi masa ama bu blackmail tawbire haibagi wahauda kunga taruk arambai tengol kaksing unit ki thaumi singni haijaba Miyoi singna naha mapan phaduna wangpang tawduna Fubada Miyoi laikhidre thawdo sida chenabani haiba Miyoi taragani thoi kaksing police na fogatkre Pauge likuna mana hai Fubada laikhidaba Miyoi du kaksing district ki Tezpur Maya Lekai digi haubam Nauksa Allies Khoinau sei kunthraga mangani thawdo adu bu yaning da phungdok tu ngasi Tezpur Maya Lekai primary school
lampak miyang mifam ama pangthok tuna JAC ama semkhre JAC gi wangloi Ratan Kumar phongdokhibada haukiba sahi gi aroiba numit December 13 gi numitang na arambai tingol kaksing unit ki miyoi singna hobom nauksa gi mayum da laktuna makpu thirakhi tungda hobom nauksa hairiba mayum da leiramdabadagi yum gi miyoi singda arambai tingol kaksing unit lakna ba khanglamki nongalaga lamdamadugi mera paibi lusing bising amadi lamdamadura leiba club ahongi lusing bising yauna imung manungi miyoi singna nauksa ga loinana miyoi mapan arambai tingol kaksing office ta puduna sakhi maduda miyoi mapan asibu arambai tingol gi thaumi singni haijaba sing aduna tamthina furakhi makoina tamthina furakpa aduna maram moiraga hawbam nauksa leikidabani miyoi amana hauji hawat kangkhat pangamdana phamungda ta aduna leidi loinana atai miyoi sing aduna hospitalize tawduna leide haki pawmi sing una badura sarugya ki Tezpur maira paibi gi general secretary kaisam angang tombina hai mama lebak kangani haiduna sahi sudribu wakal fathapang amdriba angang sing bo matau kramna mama mapa oibi sing arambai de yohan biribano arambai tingol lawriba thawdang se ekhoi su thagali adubu wakal fathapang amdriba nawriba angang sing asina purakadoriba solution asikarino mama mapa oibi sing na su wakal khara khanthabi waiki Nakalamaromna nauksa misi sige mari lainana semkiba JAC amadi khul laikai miyamna mara leibising phabiduna ahakpa serak piu haina ngasi kaksing police station na thamjingkhre tungda JAC amadi imung manungi miyoi sing yauna SP kaksing amadi atei officer singa phaminaduna wari sana badura police ki maikei digi mara leibising phare haiba wapam phongdorakpadigi miyam gi khosauna rabadu nemtatnakhi misi asigi matana se minister ga wari sanaduna hawbam nauksa gi miyara sida senabasing ain goeba sapsaba serak phangalo laikhidrabi gi loinabi sahi taraga mari gi masano pi amasum sahi taruki masano pa asigi tungkoina hingjaba yanaba lengana senbi naba yauna tuan wapam sing taksalaga ne nisu mangna phongdokhi